mayam uhan mamukta punsibe yumnam na taram uksari ngasi senin asina pisasni gi makha tarap episode 70 71 and 72 pudur laksari aina movie si explain to matam da soi ki lan ki pamri si thana ando bayor basu mayam ngapiu mayam na senin asibu nungsi biduna like comment amade subscribe to biram hajari fare dudi mayam movie rum da mai unsilasi mamang episode ta rokina papitra gi matung da inarakiba amari papitra na birbu hat ki hai ki ba adu pawa mayam ni yengbi khre masigi matung ta pa episode mayam na kudol tamjari Pabitra na birda aidi na ase yum da hek changla kibaga singna khrabani nang na thongjin mya da leptuno lekiba ado nang bo humla koksilek tabigini nang wonda humla koksilapaga nang imung da changla kibani nang kisam jamjaraba mata wasta kari gumba fataba ma lu li habase aina khangki masigi maramda matam ayamada aina khanjaki aduga nang nei khoida na sangni haraga narak sangka kari no habisu khangkite aina singnari ba ase khangnabagi aina plan ama tawkibani aina jangandagi kujin amuba ma fangkiba ado kujin adu mahapisasi oiramgani khanki karingma pisas amagi posak ama mai tharapadi posak adu launaba soidana lakani haina masdagi pabitra na kujin ado maida thamli aduga mahak satkhri matam aduda bir laktuna kujin asi magi mukuta yahonkhri aduga satkhri tawri base pabitra na uhori asumna pabitra na bir asi mahapisasni haiba khangkhri pabitra na birda aidi nangi aseng base khangkhrabani nangi nasak nate mahapisasni nahak mafam asta karigumba pandam amagi laklibani karigumba rani bu thadokpa lakpo ramnagadi ngana mahapu thadoklamlani baram asina aina khangdongnaba honaki adubu hauchiti khangle nangna nilam marbon aduda nanga chapinaga dawriba misak adu khanbada nahangna oidaba aranba tawduna nahangna aibu khanabagi marbon ase onthoknaki aduga aina khangki nangna khanba pamliba ase aini haiba haina birda hai birna aina khaliba tawriba asida nahang hena smart ori adubu nangi apangba amana jangan asida nathanta aiga lakli nangi narak sangka asna mahapisas ka mayungnabada nangbu kayam kuina kanbang ngambagi yengba tare hai somdana rokina glitter powder asigi matingna papitra gi manakta lakli adubu lemaida glitter powder asi taramdre papitra dagi loithukibagi maramna rokina kamaina papitra gi matung ina duna chatkani aina half kiba powder asisu lakpada mafam asta loiramlani aduna powder asi loikhrabasu khungun gi mami thiduna chatkani haraga khungun gi mami thiduna papitra gi matung de inarakli mahang lakpada sagi makolama manindagi khonglakli rokina ontoktuna yenglubada saji asowa ma leptuna leiramle somdana birina khudingma ase dibi dak asigi side effect nahangna thawna fana aiga mafam asta lakli nahaki mangna mahapisas leptuna leri aina nangbu hana bangari bani hari pabitra na birda nang misunderstanding ore mahapisas aina tawri base aina pambaduni aina mafam asta ithanda oiragadi nangsu mafam asta nathantani leri base aina tawgi yauna nangbu mafam asta puduna lakli bani maramdi nangbu leri basingi mamangna loisaningdi aduna mafam asta lakli bani masidadi yengbinaba kanasu leiti ngasidi nangbu loisalani hari somdana rokina saji asida attack tawnaba sem sari saji asisu rokida chongsilakli rokisu saji asi chongsilpodagi paktha hore aduga saji asi mi onthokre rokina nang kanano hayu haina misak asida hangi somdana birna ayase mahapisasni sangsar asigi aina fataba mako oigani aduga aina sangsar asi pangani hairaga he fatraba sangbano aigi nakla thuna laklo hairaga nong asi kauthari aduga nokli hauji nong asi su tharakle roki hoi surani hoi su loina suole birna nasana nasabu kanaba hona zaro hari somdana rani na mahapisas asi sakti yamna leikiba oiki gidawre bahakna sakti yamna fangkrabadi aigi sakti asidi sontharaklani bahakna sangsar asigi fatraba power mayam paiba haibado oikragani aduga aibuna u asina singsenduna aibu hatkrani ai mafam asdagi kaitanungdasu nantopa ngamlaroi haina kana lauri aduga u asina mabu singsilakli nakan amadana somna hoina atiadagi asangba nong taraklibasi uraga somnana karino sibo asangba nong taraklibasibo haina hari sanchina asangba nong taraklibase afaba kudamdi mandi birina tawkiba plan ado mai paklam dobo mandre hari bidyana masibuni rak barsa hari base aina mahapisas ki laikta aina paki hari sakana bidya fajana seng hayo asang banong asi kari maram gi suri bano bidyana asang banong surok libegi maramdi mahapisas na sakti yamna lainaba oinabagi haki sikar dagi I thaklam dai gi ni harami sanchina sikar haiba natraga kari gumba papitra asi awafam daga taram loidra sakana mu pakhana birisu khudung tiba nanglam loidra hai bidyana roki baya su sanchi baya amadi aibu hundoklam laga chakhibani kana amtana di khanglam loi roki baya papitra gi matung de inaki haiba haina khalli somdana asang banong asina maram oiraga papitra gi makuta lairiba dak asta ngaliba ase tapna tapna mutharakle birina nong asina maram oiraga nangi dak ase mangkhrani masige loinana nangi sakti su loirani hari papitra na sauna icham chamna di oithoktabani hari somdana rokina misak asida nang hari basi senglabra hari masdagi misak asina karigum ama mathakte saikhalaklam aduga suriba nong asida mahana leriba asigi mapara nong asi hangkre masi uda roki singakle aduga hari pikugi manakta chatpagi lambi fangle hari nong hangliba jaga asina pabitra gi manakta yongnabagi lambi taklibani somdana pabitra na makura si tingthoktuna power puthokli tawriba asida birasi nokli
ꯄꯕꯤꯇ꯭ꯔꯒꯤ ꯄꯋꯥꯔꯅ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯕꯥꯁꯀꯦꯠ ꯑꯗꯨꯗꯒꯤ ꯊꯥꯡ ꯈꯔ ꯄꯥꯏꯊꯣꯔꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤ ꯎꯔꯒ ꯕꯤꯔ ꯑꯁꯤ ꯉꯛꯂꯤ ꯄꯕꯤꯇ꯭ꯔꯅ ꯊꯥꯡꯁꯤꯡ ꯑꯁꯤ ꯖꯦ ꯕꯖꯔꯪꯕꯂꯤ ꯍꯥꯏꯅ ꯂꯥꯎꯔꯒ ꯕꯤꯔꯗ ꯂꯪꯈ꯭ꯔꯤ ꯊꯥꯡꯁꯤꯡ ꯑꯁꯤꯅ ꯕꯤꯔꯗ ꯂꯣꯏꯅ ꯊꯤꯟꯈ꯭ꯔꯤ ꯅꯣꯡ ꯆꯨꯔꯝꯕ ꯑꯗꯨꯁꯨ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯈ꯭ꯔꯤ ꯕꯤꯔ ꯃꯁꯥ ꯑꯗꯨ ꯆꯩꯅꯥ ꯐꯪꯂꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯇꯥꯔꯤ ꯅꯣꯡ ꯆꯨꯔꯝꯕ ꯑꯁꯨ ꯂꯦꯞꯈꯤꯕꯗꯒꯤ ꯄꯕꯤꯇ꯭ꯔꯒꯤ ꯈꯨꯄꯥꯛꯇ ꯂꯩꯔꯝꯂꯤꯕ ꯗꯥꯛ ꯑꯁꯤ ꯑꯃꯨꯛ ꯉꯥꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯕꯤꯇ꯭ꯔꯅ ꯕꯤꯔ ꯑꯁꯤ ꯁꯤꯔꯦ ꯈꯟꯗꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯕꯤꯔ ꯑꯁꯤ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯃꯗꯤ ꯁꯠꯇꯣꯛꯂꯤ ꯑꯗꯨꯒ ꯑꯇꯩ ꯊꯥꯡꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯄꯋꯥꯔꯅ ꯃꯥꯡꯍꯟꯈ꯭ꯔꯤ ꯃꯁꯤ ꯎꯕꯗ ꯄꯕꯤꯇ꯭ꯔ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯁꯣꯝꯗꯅ ꯔꯣꯀꯤꯅ ꯃꯤꯁꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯒ ꯃꯍꯥꯄꯤꯁꯥꯁꯀ ꯀꯃꯥꯏꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯤ ꯃꯤꯁꯛ ꯑꯁꯤꯅ ꯔꯣꯀꯤꯗ ꯇꯦꯟꯖꯩ ꯀꯥꯞꯄ ꯌꯥꯕ ꯈꯨꯠꯂꯥꯏ ꯇꯦꯟ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯛ ꯑꯁꯤ ꯁꯖꯤ ꯑꯣꯜꯂꯒ ꯆꯦꯟꯈ꯭ꯔꯤ ꯑꯗꯨꯒ ꯔꯣꯀꯤꯅ ꯑꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯁꯨ ꯁꯖꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯕꯤꯔꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯑꯥꯏꯁꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ ꯄꯕꯤꯇ꯭ꯔ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯂꯦꯡꯕ ꯈꯣꯠꯄꯁꯨ ꯉꯝꯗ꯭ꯔꯤ ꯕꯤꯔ ꯃꯌꯥ ꯑꯗꯨ ꯁꯥꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯥꯏꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯁꯛꯇꯤ ꯑꯗꯣ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯂꯩꯔꯣ ꯑꯗꯨꯒ ꯁꯤꯕ ꯉꯥꯏꯔꯣ ꯅꯥ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯄꯕꯤꯇ꯭ꯔ ꯍꯥꯏꯔꯒ ꯕꯤꯔ ꯃꯌꯥ ꯑꯗꯨ ꯁꯥꯡꯗꯣꯔꯛꯇꯨꯅ ꯄꯕꯤꯇ꯭ꯔꯗ ꯆꯤꯛꯅꯕ ꯇꯧꯔꯤ ꯄꯕꯤꯇ꯭ꯔ ꯃꯁꯥ ꯂꯦꯡꯕ ꯉꯝꯖꯗ꯭ꯔꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯍꯅꯨꯃꯥꯟꯖꯤꯕꯨ ꯅꯤꯡꯖꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯈꯨꯠꯀꯤ ꯗꯥꯛ ꯑꯁꯤꯁꯨ ꯉꯥꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯕꯤꯇ꯭ꯔ ꯖꯦ ꯕꯖꯔꯪꯕꯂꯤ ꯍꯥꯏꯅ ꯅꯤꯡꯕꯒ ꯗꯥꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯥꯏꯁ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯤ ꯕꯤꯔ ꯄꯥꯏꯊꯣꯛꯇꯨꯅꯁꯨ ꯇꯥꯔꯤ ꯑꯗꯨꯒ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯄꯕꯤꯇ꯭ꯔꯗ ꯍꯧꯖꯤꯛꯐꯥꯎ ꯅꯪꯒꯤ ꯁꯛꯇꯤ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯕꯤꯇ꯭ꯔꯕꯨ ꯃꯈꯨꯔꯤ ꯃꯦꯠꯇꯨꯅ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯂꯤ ꯄꯕꯤꯇ꯭ꯔ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯕꯤꯔꯅ ꯍꯧꯖꯤꯛꯇ ꯍꯥꯏꯌꯨ ꯌꯥꯝꯅ ꯀꯟꯈꯤꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒ ꯑꯁꯪꯕ ꯅꯣꯡꯁꯤ ꯑꯃꯨꯛ ꯀꯧꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯥꯔꯛꯂꯤ ꯄꯕꯤꯇ꯭ꯔꯒꯤ ꯈꯨꯄꯥꯛꯇ ꯂꯩꯔꯝꯂꯤꯕ ꯗꯥꯛ ꯑꯁꯤ ꯉꯥꯜꯂꯝꯕꯗꯒꯤ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯃꯨꯠꯊꯕ ꯍꯧꯔꯛꯂꯤ ꯅꯥꯀꯟ ꯑꯃꯗꯅ ꯁꯦꯈꯥꯅ ꯁꯟꯆꯤꯠ ꯑꯃꯗꯤ ꯕꯤꯗ꯭ꯌꯥꯗ ꯍꯥꯏꯔꯤ ꯑꯩ ꯈꯪꯉꯤ ꯕꯤꯔ ꯑꯁꯤ ꯅꯥꯁꯛꯅꯤ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯄꯥꯈꯠꯂꯤ ꯄꯕꯤꯇ꯭ꯔꯁꯨ ꯃꯍꯥꯛꯀ ꯄꯨꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯂꯅꯤ ꯔꯣꯀꯤꯁꯨ ꯄꯕꯤꯇ꯭ꯔ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯕꯤꯗ꯭ꯌꯥꯅ ꯔꯣꯀꯤ ꯕꯌꯥꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯕ ꯍꯥꯏꯔꯝꯂꯤꯕꯅꯤ ꯁꯦꯈꯥꯅ ꯍꯧꯖꯤꯛ ꯍꯟꯖꯟ ꯍꯟꯖꯟ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ ꯈꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯆꯤꯡꯅꯔꯤ ꯑꯗꯨꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯔꯣꯏ ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯔꯤ ꯁꯟꯆꯤꯠꯅ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯒꯗꯤ ꯅꯍꯥꯛꯅ ꯊꯟꯗ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯨ ꯅꯪꯒ ꯄꯨꯟꯅ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯄꯕꯤꯇ꯭ꯔ ꯃꯥꯒꯤ ꯗꯥꯛ ꯑꯁꯤꯗ ꯌꯦꯡꯂꯨꯕꯗ ꯉꯥꯜꯂꯤꯕ ꯃꯉꯥꯟ ꯑꯁꯤ ꯃꯨꯠꯈ꯭ꯔꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯔꯥꯅꯤꯅ ꯀꯞꯇꯨꯅ ꯑꯩꯅ ꯍꯥꯟꯅ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯃꯁꯤꯒꯤ ꯐꯤꯕꯝꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯄꯕꯤꯇ꯭ꯔꯗꯒꯤ ꯃꯥꯏ ꯄꯥꯛꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯀꯥꯂꯤ ꯁꯛꯇꯤꯁꯤꯡꯗꯒꯤ ꯕꯣꯔ ꯅꯤꯖꯔꯤ ꯃꯍꯥꯄꯤꯁꯥꯁꯀ ꯃꯥꯌꯣꯛꯅꯕ ꯔꯣꯀꯤ ꯑꯣꯏꯒꯦꯔꯥ ꯄꯕꯤꯇ꯭ꯔ ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯥꯌꯣꯛꯅꯕ ꯑꯁꯤꯗ ꯃꯍꯥꯄꯤꯁꯥꯁꯀꯤ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯑꯗꯨꯒ ꯃꯤꯁꯛ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯎ ꯑꯁꯤꯅ ꯔꯥꯅꯤꯕꯨꯁꯨ ꯑꯃꯨꯛ ꯆꯤꯡꯁꯤꯟꯅꯕ ꯇꯧꯔꯤ ꯔꯥꯅꯤ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯟꯅ ꯂꯥꯎꯖꯔꯤ ꯁꯣꯝꯗꯅ ꯕꯤꯔꯅ ꯄꯕꯤꯇ꯭ꯔꯗ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯤꯕꯒꯤ ꯃꯁꯤꯡ ꯊꯤꯕ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯔꯒ ꯃꯁꯤꯡ ꯊꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯕꯤꯇ꯭ꯔ ꯑꯃꯗꯤ ꯕꯤꯔꯒꯤ ꯑꯀꯣꯏꯕꯗ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯇꯦꯟꯖꯩꯅ ꯂꯩꯃꯥꯏꯗ ꯔꯥꯎꯟ ꯑꯣꯏꯅ ꯌꯨꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯕꯤꯔꯅ ꯄꯕꯤꯇ꯭ꯔꯕꯨ ꯃꯈꯨꯔꯤ ꯃꯦꯠꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯐꯝ ꯑꯁꯤꯗ ꯔꯣꯀꯤꯁꯨ ꯆꯪꯂꯛꯂꯤ ꯇꯦꯟ ꯀꯥꯞꯂꯛꯂꯤꯕꯁꯤ ꯔꯣꯀꯤꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤ ꯂꯥꯛꯂꯤꯕꯁꯤꯁꯨ ꯃꯍꯥꯛꯅ ꯎꯔꯤ ꯕꯤꯔꯅ ꯅꯍꯥꯛꯅ ꯄꯇꯥꯜ ꯕꯤꯁꯇꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯉꯣꯟꯗ ꯀꯃꯥꯏꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯖꯤ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯕꯤꯔꯅ ꯁꯖꯤ ꯑꯁꯤꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯔꯣꯀꯤꯅ ꯃꯍꯥꯛ ꯑꯁꯤꯅꯤ ꯅꯪꯅ ꯑꯣꯏꯗꯕ ꯑꯩꯈꯣꯏꯗ ꯉꯥꯡꯗꯨꯅ ꯃꯃꯤꯡ ꯁꯤꯖꯤꯟꯅꯔꯤꯕ ꯅꯥꯁꯛ ꯍꯥꯏꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯁꯖꯤ ꯑꯁꯤ ꯃꯤ ꯑꯣꯟꯊꯣꯔꯛꯂꯤ ꯄꯕꯤꯇ꯭ꯔ ꯃꯤꯁꯛ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯥꯁꯤ ꯀꯅꯤꯀꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯄꯕꯤꯇ꯭ꯔꯅ ꯃꯥꯁꯤ ꯅꯪ ꯅꯥꯁꯛ ꯑꯣꯏꯔꯤ ꯍꯥꯏꯔꯤ ꯀꯅꯤꯀꯥꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯄꯤꯀꯨ ꯑꯩꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯒꯤ ꯏꯁꯛ ꯑꯁꯤ ꯂꯣꯠꯄꯒꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯅꯪꯕꯨ ꯃꯌꯥꯕꯤ ꯗꯨꯅꯤꯌꯥ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯕ ꯄꯥꯝꯈꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯗꯥꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇ꯭ꯔꯕ ꯀꯥꯂꯤ ꯁꯛꯇꯤ ꯀꯌꯥ ꯑꯃꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯅꯪꯕꯨ ꯇꯥꯔꯒꯦꯠ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯂꯥꯞꯅ ꯊꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯕꯤꯔꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯑꯗꯨ ꯈꯪꯂꯐꯥꯎ ꯅꯪꯅ ꯊꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯤꯀꯥꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯤ ꯑꯩꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯆꯠꯍꯟꯈꯤꯒꯗ꯭ꯔꯥ ꯅꯈꯣꯏꯅ ꯃꯥꯕꯨ ꯈꯥꯝꯕ ꯉꯝꯒꯗ꯭ꯔꯥ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯍꯥꯄꯤꯁꯥꯁꯇ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯀꯔꯤꯁꯨ ꯁꯣꯛꯍꯟꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯔꯛꯁꯪꯒꯒꯤ ꯑꯍꯥꯡꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯄꯕꯤꯇ꯭ꯔ ꯂꯩꯇꯕꯒꯤ ꯇꯥꯔꯛꯄ ꯄꯤ ꯑꯗꯨꯅ ꯊꯜꯍꯜꯂꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯤꯀꯥ ꯕꯋꯜ ꯕꯤꯖꯤꯂꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤ ꯀꯔꯤꯅꯣ ꯈꯪꯂꯕ꯭ꯔꯥ ꯕꯋꯜ ꯕꯤꯖꯤꯂꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯅꯈꯣꯏꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯄꯤꯁꯥꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤ ꯅꯈꯣꯏꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯄꯤꯁꯥꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯕꯤꯔꯅ ꯊꯧꯁꯥꯗꯅ ꯅꯣꯛꯂꯒ ꯃꯗꯨꯒꯨꯝꯕ ꯁꯥꯟꯅꯄꯣꯠ ꯀꯌꯥ ꯑꯃ ꯃꯍꯥꯄꯤꯁꯥꯁ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯈꯤꯗꯦ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯤꯁꯥꯁꯤꯡ ꯍꯥꯠꯄ ꯉꯝꯂꯕꯁꯨ ꯃꯍꯥꯄꯤꯁꯥꯁꯇꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯀꯅꯤꯀꯥꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨ ꯃꯤꯁꯛ ꯑꯗꯨꯗ ꯗꯦꯕꯤꯒꯤ ꯗꯥꯛ ꯑꯁꯤ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯗꯦꯕꯤꯒꯤ ꯗꯥꯛ ꯑꯁꯤꯗꯤ ꯄꯕꯤꯇ꯭ꯔꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯇꯥꯔꯦ ꯄꯕꯤꯇ꯭ꯔꯒꯤ ꯃꯈꯨꯠꯇꯒꯤ ꯕꯋꯜ ꯕꯤꯖꯂꯤ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯀꯔꯝꯅ ꯅꯥꯟꯊꯣꯛꯄ ꯍꯥꯏꯔꯒ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯕꯤꯇ꯭ꯔꯗ ꯂꯪꯈ꯭ꯔꯤ ꯄꯕꯤꯇ꯭ꯔ ꯆꯣꯡꯈꯠꯇꯨꯅ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯣꯛꯂꯤ
ꯃꯈꯣꯏ ꯑꯍꯨꯝꯅ ꯕꯤꯔꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯤꯔꯅ ꯃꯥꯒꯤ ꯄꯋꯥꯔꯅ ꯑꯃꯨꯕ ꯃꯩꯈꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯌꯥꯝꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯄꯕꯤꯇ꯭ꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯕꯤꯔꯅ ꯄꯕꯤꯇ꯭ꯔꯒꯤ ꯃꯌꯥꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯃꯇꯝ ꯑꯁꯦ ꯅꯈꯣꯏꯅ ꯃꯥꯡꯍꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯪꯕ ꯅꯣꯡ ꯑꯁꯦ ꯑꯃꯨꯛ ꯆꯨꯍꯟꯗꯕ ꯌꯥꯔꯔꯣꯏ ꯄꯕꯤꯇ꯭ꯔ ꯅꯪꯕꯨ ꯑꯔꯣꯏꯕ ꯏꯔꯨꯖꯗꯨꯅ ꯅꯪꯕꯨ ꯍꯥꯠꯂꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯕꯥꯕꯨꯖꯤ ꯑꯁꯤꯅ ꯏꯁꯩ ꯁꯛꯇꯨꯅ ꯃꯍꯥꯄꯤꯁꯥꯁꯅ ꯃꯥꯏ ꯄꯥꯛꯂꯅꯤ ꯔꯥꯅꯤꯅ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯔꯒ ꯁꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯃꯍꯥꯄꯤꯁꯥꯁꯅ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯑꯣꯏꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯍꯥꯄꯤꯁꯥꯁꯅ ꯄꯤꯁꯥꯁ ꯂꯣꯛꯀꯤ ꯑꯆꯧꯕ ꯃꯀꯣꯛ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯁꯦꯅꯥ ꯑꯣꯏꯔꯅꯤ ꯍꯥꯏꯔꯤ ꯅꯥꯀꯟ ꯑꯃꯗꯅ ꯁꯣꯝꯅꯥ ꯍꯣꯏꯅ ꯏꯁꯣꯔꯒꯤ ꯄꯨꯖꯥ ꯇꯧꯔꯤ ꯁꯣꯝꯗꯅ ꯕꯤꯔꯅ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯇꯥꯔꯤꯕ ꯑꯁꯪꯕ ꯅꯣꯡ ꯑꯁꯤꯗ ꯄꯕꯤꯇ꯭ꯔ ꯑꯁꯤ ꯊꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯣꯝꯅꯥ ꯍꯣꯏ ꯄꯨꯖꯥ ꯇꯧꯕꯒꯤ ꯄ꯭ꯂꯦꯠ ꯑꯁꯤꯗ ꯊꯥꯜꯂꯤꯕ ꯃꯩ ꯑꯁꯤ ꯃꯨꯠꯀꯦ ꯇꯧꯕꯗꯒꯤ ꯃꯈꯨꯠꯅ ꯈꯟꯗꯨꯅ ꯃꯩ ꯑꯁꯤ ꯃꯨꯠꯍꯟꯗꯅꯕ ꯍꯣꯠꯅꯔꯤ ꯃꯅꯣꯍꯔꯅ ꯃꯌꯥ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯄꯕꯤꯇ꯭ꯔ ꯕꯤꯔ ꯍꯣꯏ ꯍꯜꯂꯛꯄꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯕꯅꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯑꯝꯇ ꯈꯪꯗꯦ ꯍꯥꯏꯔꯤ ꯁꯨꯗꯥꯀꯔꯅ ꯃꯈꯣꯏ ꯀꯔꯤꯁꯨ ꯇꯧꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤ ꯁꯣꯝꯅꯥꯅ ꯏꯁꯣꯔꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯕꯨ ꯑꯋꯥꯕ ꯇꯥꯍꯟꯕꯤꯒꯅꯨ ꯆꯦꯛꯁꯤꯟꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯆꯦꯟꯕꯤꯌꯨ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯀꯅꯤꯀꯥ ꯑꯃꯗꯤ ꯔꯣꯀꯤ ꯑꯁꯤ ꯍꯧꯒꯠꯂꯛꯂꯤ ꯔꯣꯀꯤꯅ ꯑꯩ ꯄꯤꯀꯨꯕꯨ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯃꯥꯒꯤ ꯃꯌꯥꯗ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯄꯤꯀꯨ ꯊꯧꯅꯥ ꯍꯟꯒꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯕꯤꯔꯅ ꯇꯥꯛ ꯑꯁꯤꯒꯤ ꯃꯉꯥꯟ ꯑꯁꯤ ꯂꯣꯏꯈꯤꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯤ ꯃꯁꯤ ꯂꯣꯏꯕꯒ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯅꯤ ꯍꯥꯏꯔꯒ ꯅꯣꯛꯂꯤ ꯄꯕꯤꯇ꯭ꯔ ꯃꯥꯒꯤ ꯅꯥꯅꯨꯅ ꯃꯥꯒꯤ ꯈꯨꯡꯒꯪꯕꯨ ꯀꯜꯂꯨ ꯍꯥꯏꯔꯝꯕ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯗꯨꯒ ꯔꯣꯀꯤꯅ ꯁꯤꯕꯤꯔꯛꯈꯤꯕ ꯂꯤꯛ ꯑꯗꯨꯁꯨ ꯄꯕꯤꯇ꯭ꯔ ꯃꯈꯨꯠꯅ ꯆꯦꯅ ꯄꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯛ ꯑꯁꯤ ꯃꯨꯟꯅꯕ ꯇꯧꯔꯝꯕꯗꯒꯤ ꯉꯥꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯕꯋꯟ ꯕꯤꯖꯂꯤ ꯑꯁꯤ ꯂꯧꯔꯒ ꯗꯥꯛ ꯂꯩꯕ ꯈꯨꯠ ꯑꯁꯤꯅ ꯕꯋꯟ ꯕꯤꯖꯂꯤ ꯑꯁꯤ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯤ ꯑꯗꯨꯒ ꯍꯅꯨꯃꯥꯟꯖꯤꯕꯨ ꯁꯣꯟꯖꯔꯤ ꯕꯤꯔꯅ ꯄꯕꯤꯇ꯭ꯔꯕꯨ ꯏ ꯊꯛꯇꯨꯅ ꯍꯥꯠꯅꯕ ꯆꯪꯂꯛꯄꯒ ꯄꯕꯤꯇ꯭ꯔꯅ ꯕꯤꯔꯕꯨ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯂꯤ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯦ ꯔꯣꯀꯤ ꯀꯅꯤꯀꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯒ꯭ꯔꯤꯟ ꯁ꯭ꯇꯥꯔ ꯑꯁꯤꯁꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯔꯥꯅꯤꯁꯨ ꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯅꯕ ꯇꯧꯔꯝꯂꯤ ꯃꯥꯒꯤ ꯃꯁꯝꯅ ꯁꯥꯡꯗꯣꯛꯇꯨꯅ ꯌꯥꯟꯖꯔꯒ ꯈꯥꯡꯂꯤ ꯑꯗꯨꯒ ꯅꯣꯡ ꯆꯨꯔꯝꯕ ꯑꯗꯨꯁꯨ ꯐꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯕꯨ ꯎꯗꯨꯅ ꯆꯤꯡꯁꯤꯜꯂꯤꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯤ ꯁꯣꯝꯗꯅ ꯕꯥꯕꯨꯖꯤꯅ ꯉꯛꯅ ꯒ꯭ꯔꯤꯟ ꯁ꯭ꯇꯥꯔ ꯑꯗꯨ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯕꯒꯦ ꯑꯁꯪꯕ ꯅꯣꯡ ꯑꯁꯤꯅ ꯀꯔꯤꯒꯤ ꯂꯦꯞꯈꯤꯕꯅꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯄꯤꯁꯥꯁ ꯑꯁꯤ ꯍꯥꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯁꯣꯟꯖꯔꯤ ꯁꯣꯝꯗꯅ ꯔꯥꯅꯤꯅ ꯃꯍꯥꯄꯤꯁꯥꯁ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯅꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯂꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯅꯥꯝꯇꯅ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤꯗ ꯑꯗꯨꯕꯨ ꯃꯥꯕꯨ ꯂꯧꯊꯣꯛꯄꯤꯅꯕ ꯀꯟꯅ ꯂꯥꯎꯔꯤ ꯉꯁꯥꯏ ꯃꯈꯩ ꯅꯣꯡ ꯃꯪꯂꯝꯕ ꯑꯗꯨꯁꯨ ꯅꯣꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯔꯅꯤꯀꯥꯅ ꯑꯁꯤꯡꯕ ꯏꯁꯤꯡꯅ ꯕꯤꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗ ꯈꯤꯛꯂꯤ ꯔꯣꯀꯤꯅ ꯄꯕꯤꯇ꯭ꯔꯗ ꯃꯍꯥꯄꯤꯁꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯑꯝꯇ ꯂꯩꯔꯔꯣꯏ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯔꯛꯂꯦ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯔꯣꯀꯤꯅ ꯑꯩꯅꯗꯤ ꯍꯥꯟꯅꯗꯒꯤ ꯈꯟꯈ꯭ꯔꯕꯅꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯍꯜꯂꯣꯏ ꯅꯊꯟꯗ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯃꯁꯤ ꯔꯣꯀꯤꯒꯤ ꯋꯥꯈꯜꯅꯤ ꯑꯩꯅ ꯑꯃꯨꯛ ꯈꯟꯈ꯭ꯔꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯣꯡꯂꯔꯣꯏ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯃꯗꯨꯒꯤ ꯈꯨꯗꯝꯅꯤ ꯂꯤꯛ ꯑꯁꯤꯅ ꯅꯪꯅ ꯂꯤꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯁꯤꯕꯤꯈꯤꯕ ꯑꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯖꯕ ꯉꯝꯖꯍꯧꯔꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯄꯤꯁꯥꯁꯨ ꯍꯥꯠꯄ ꯉꯝꯂꯤꯕꯅꯤ ꯔꯣꯀꯤꯅ ꯃꯥꯗꯤ ꯁꯤꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯀꯅꯤꯀꯥꯗ ꯃꯥꯁꯤ ꯅꯍꯥꯛ ꯅꯥꯁꯛꯅꯤ ꯍꯥꯏꯕ ꯑꯩ ꯀꯔꯤꯁꯨ ꯈꯪꯂꯨꯗ꯭ꯔꯦ ꯀꯅꯤꯀꯥꯅ ꯁꯣꯔꯤ ꯄꯤꯀꯨ ꯑꯩꯅ ꯑꯩꯒꯤ ꯑꯁꯦꯡꯕꯁꯦ ꯇꯥꯛꯊꯣꯛꯄ ꯄꯥꯝꯈꯤꯗꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯈꯤ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯕꯤꯔ ꯑꯁꯤ ꯃꯍꯥꯄꯤꯁꯥꯁꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤꯕꯅꯤ ꯃꯍꯥꯛ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯩꯅ ꯕꯋꯟ ꯕꯤꯖꯂꯤ ꯑꯁꯤ ꯂꯧꯕ ꯆꯠꯈꯤꯕꯅꯤ ꯃꯁꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯒꯗꯕꯒꯤ ꯑꯩꯅ ꯑꯁꯦꯡꯕꯁꯦ ꯍꯥꯏꯗꯕꯒꯤ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯄꯕꯤꯇ꯭ꯔꯅ ꯀꯔꯤꯒꯤ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯊꯥꯒꯠꯄ ꯄꯥꯝꯖꯔꯤꯕꯅꯤ ꯅꯍꯥꯛꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯔꯝꯕꯒꯤ ꯍꯥꯏꯔꯤ ꯀꯅꯤꯀꯥꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯊꯧꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯑꯃꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯅꯥꯅꯨꯗꯒꯤꯁꯨ ꯍꯥꯟꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯄꯥꯔꯤꯄꯨꯔꯤꯗꯒꯤ ꯇꯧꯔꯛꯂꯕꯅꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯈꯟꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯍꯥꯄꯤꯁꯥꯁꯀ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗꯧꯔꯤꯕ ꯑꯁꯤ ꯅꯍꯥꯛ ꯈꯛꯇꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯈꯨꯕꯥꯛꯇ ꯂꯩꯔꯤꯕ ꯗꯤꯕꯤꯒꯤ ꯗꯥꯛ ꯑꯁꯤꯅ ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯄꯤꯕꯤꯗꯨꯅ ꯐꯠꯇ꯭ꯔꯕ ꯀꯌꯥꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯥꯔꯛꯈꯤꯕꯅꯤ ꯇꯝꯊꯤꯔꯕ ꯃꯍꯥꯄꯤꯁꯥꯁ ꯀꯌꯥꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯔ ꯅꯤꯕꯒ ꯀꯥꯎꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯤꯀꯥꯒꯤ ꯃꯀꯣꯛ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯤ ꯔꯣꯀꯤꯅ ꯑꯩꯁꯦ ꯁꯛꯇꯤ ꯌꯥꯝꯅ ꯐꯖꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯁꯦ ꯁꯛ ꯈꯔ ꯊꯤꯖꯜꯂꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯈꯥꯁꯨ ꯂꯥꯛꯂꯤ ꯕꯤꯔ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯁꯦꯈꯥ ꯑꯁꯤ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯕꯤꯔꯕꯨ ꯍꯧꯒꯠꯂꯨ ꯍꯥꯏꯔꯤ ꯁꯦꯈꯥꯕꯨ ꯔꯣꯀꯤ ꯄꯕꯤꯇ꯭ꯔ ꯍꯣꯏꯅ ꯈꯥꯝꯂꯤ ꯁꯦꯈꯥ ꯕꯤꯔꯒ ꯃꯥꯒ ꯂꯣꯏꯅꯃꯤꯟꯅꯈꯤꯕ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤ ꯕꯤꯔꯒꯤ ꯃꯁꯥ ꯑꯁꯤꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯊꯣꯔꯛꯇꯨꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯦꯈꯥ ꯑꯁꯤ ꯑꯉꯥꯎꯕꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ ꯕꯤꯔꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯤ ꯕꯤꯔ ꯑꯁꯤꯗꯤ ꯁꯦꯈꯥꯒꯤꯗꯤ ꯐꯥꯔꯁ ꯂꯞ ꯄꯕꯤꯇ꯭ꯔꯅ ꯃꯍꯥꯄꯤꯁꯥ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯃꯤꯟꯅ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯕꯒꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯀꯤ ꯍꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯆꯥꯁꯤꯡ ꯍꯜꯂꯛꯄꯗ ꯃꯄꯥ ꯃꯃꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯑꯗꯨꯕꯨ ꯁꯦꯈꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗ ꯕꯕ꯭ꯂꯤꯅ ꯀꯩꯗꯧꯔꯕꯒꯦ ꯁꯦꯈꯥ ꯍꯥꯏꯅ ꯍꯪꯉꯤ ꯁꯨꯗꯥꯀꯔꯅ ꯀꯅꯤꯀꯥꯁꯨ ꯈꯪꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯀꯅꯤꯀꯥꯅ ꯃꯍꯥꯛ ꯑꯁꯤ ꯄꯤꯀꯨꯒꯤ ꯃꯥꯁꯤꯅꯤ ꯍꯥꯏꯅꯁꯨ ꯇꯥꯛꯂꯤ ꯕꯕ꯭ꯂꯤꯅ ꯅꯪꯗꯤ ꯂꯟꯗꯟꯗ ꯂꯩꯕꯗꯥꯏꯅꯦ ꯕꯔꯦꯂꯤꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯂꯤꯕꯅꯣ ꯄꯕꯤꯇ꯭ꯔꯅꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯔꯣꯀꯤꯅ ꯀꯅꯤꯀꯥ ꯑꯁꯤ ꯄꯤꯀꯨꯒꯤ ꯃꯥꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯁꯦꯡꯕ ꯅꯥꯁꯛꯁꯤ ꯃꯍꯥꯛꯅꯤ ꯍꯥꯏꯔꯤ
ꯃꯁꯤꯗꯒꯤ ꯁꯨꯗꯥꯀꯔ ꯍꯣꯏꯅ ꯉꯛꯅ ꯁꯨꯗꯥꯀꯔꯅ ꯅꯥꯁꯛꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯄꯕꯤꯇ꯭ꯔꯗꯤ ꯕꯤꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯗꯥꯏꯅꯤ ꯔꯣꯀꯤꯅ ꯕꯤꯔꯅ ꯅꯥꯁꯛ ꯁꯥꯗꯨꯅ ꯑꯩꯈꯣꯏꯗꯕꯨ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯃꯍꯥꯛ ꯅꯥꯁꯛ ꯅꯠꯇꯦ ꯃꯍꯥꯛ ꯃꯍꯥꯄꯤꯁꯥꯁꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯁꯣꯝꯅꯥꯅ ꯁꯦꯈꯥꯗ ꯀꯞꯇꯨꯅ ꯅꯪꯉꯣꯟꯗ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯁꯦꯈꯥꯅ ꯏꯃꯥ ꯑꯩꯕꯨ ꯏꯊꯟꯇ ꯂꯩꯕꯁꯤꯗ ꯌꯥꯍꯟꯕꯤꯌꯨ ꯑꯩꯕꯨ ꯊꯤꯟꯕꯤꯕꯒꯤ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯤ ꯕꯕ꯭ꯂꯤꯅ ꯁꯦꯈꯥꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯅꯣꯡꯗꯝꯕꯅ ꯑꯁꯨꯝꯅ ꯏꯗꯨꯅ ꯇꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯅꯠꯇꯦ ꯑꯟꯇꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯍꯥꯄꯤꯁꯥꯁꯄꯨ ꯈꯪꯍꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯏꯆꯦ ꯁꯦꯈꯥꯕꯨꯁꯨ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯍꯧꯔꯤꯕꯁꯤꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯡꯗ ꯁꯦꯈꯥ ꯑꯁꯤ ꯔꯥꯅꯤꯒꯤ ꯃꯌꯥꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕꯁꯤ ꯎꯠꯂꯛꯂꯤ ꯔꯥꯅꯤꯅ ꯁꯦꯈꯥ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯀꯥꯎꯈ꯭ꯔꯗꯥꯏꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕ ꯁꯦꯈꯥꯅ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯅꯕ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯔꯣꯀꯤ ꯑꯁꯤꯗ ꯄꯕꯤꯇ꯭ꯔꯅ ꯁꯣꯛꯂꯤꯕ ꯑꯁꯤꯗ ꯍꯤꯗꯥꯛ ꯍꯥꯞꯀꯦ ꯇꯧꯔꯤ ꯑꯗꯨꯕꯨ ꯔꯣꯀꯤꯅ ꯁꯥꯎꯗꯨꯅ ꯌꯥꯗ꯭ꯔꯦ ꯄꯕꯤꯇ꯭ꯔꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯔꯣꯀꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯨ ꯑꯝꯇ ꯁꯥꯕꯤꯗꯦ ꯑꯩꯉꯣꯟꯗꯁꯨ ꯌꯦꯡꯕꯤꯔꯛꯇꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯄꯕꯤꯇ꯭ꯔꯒꯤ ꯁꯣꯛꯂꯤꯕ ꯑꯁꯤꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯄꯤꯀꯨ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯁꯦꯈꯥꯅ ꯔꯥꯅꯤꯗ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕꯗꯤ ꯉꯥꯡꯒꯅꯨ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯒ ꯁꯤꯕ ꯀꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯈꯤꯔꯣꯏ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤ ꯄꯤꯌꯨ ꯍꯥꯏꯔꯤ ꯔꯥꯅꯤꯅ ꯁꯦꯈꯥ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯒ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯊꯨꯡꯕ ꯉꯝꯒꯅꯤ ꯑꯇꯩ ꯀꯅꯥꯗꯒꯤꯁꯨ ꯐꯪꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯖꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ ꯃꯁꯤ ꯅꯠꯇꯅ ꯅꯪꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯊꯨꯡꯅꯕꯒꯤ ꯁꯣꯝꯗꯅ ꯄꯕꯤꯇ꯭ꯔꯅ ꯅꯍꯥꯛꯅ ꯁꯥꯎꯔꯤꯕꯁꯦ ꯕꯤꯔꯒ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯍꯥꯏꯔꯝꯗꯕꯒꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯀꯌꯥ ꯑꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯅꯨꯃꯥꯟꯁꯤꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯀꯥꯟꯗ ꯅꯪꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯗꯨꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯒ꯭ꯂꯤꯇꯔ ꯄꯥꯎꯗꯔ ꯍꯥꯞꯈꯤꯕ ꯑꯗꯨꯁꯨ ꯑꯩꯅ ꯈꯪꯍꯧꯗ꯭ꯔꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯑꯃ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯑꯗꯨꯅ ꯀꯣꯛꯅꯔꯁꯤ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯋꯥ ꯂꯣꯠꯁꯤꯟꯅꯔꯤꯕ ꯑꯅꯤꯁꯤꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩꯅ ꯇꯧꯔꯤꯕꯁꯤꯅ ꯅꯪꯕꯨ ꯊꯤꯗꯨꯅ ꯅꯪꯒꯤ ꯃꯌꯥꯗ ꯂꯥꯛꯅꯕ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ ꯑꯩ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯗꯦ ꯅꯍꯥꯛꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯦ ꯈꯪꯂꯒ ꯖꯪꯒꯟ ꯑꯗꯨꯗ ꯃꯍꯥꯄꯤꯁꯥꯁꯀ ꯄꯨꯟꯅ ꯆꯠꯂꯤ ꯃꯍꯥꯛꯇꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯏ ꯊꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯄꯤꯁꯥꯁꯅ ꯄꯥꯝꯂꯤꯕꯗꯨ ꯊꯨꯡꯂꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯪꯕꯨ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯈꯤ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯀꯅꯥꯝꯇꯅꯁꯨ ꯈꯪꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯊꯣꯛꯂꯣꯏ ꯑꯩꯉꯣꯟꯗ ꯅꯥꯅꯨꯒꯤ ꯂꯤꯛ ꯂꯩꯔꯤ ꯃꯈꯩ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯅꯥꯁꯛ ꯃꯥꯁꯤ ꯂꯩꯔꯤ ꯃꯈꯩ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯅꯪꯒꯨꯝꯕ ꯏꯄꯨꯔꯣꯏꯕ ꯑꯃ ꯂꯩꯔꯤ ꯃꯈꯩ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯊꯣꯛꯂꯨꯒꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯄ ꯇꯥꯕꯅꯤ ꯍꯥꯏꯔꯒ ꯔꯣꯀꯤꯗ ꯀꯣꯜꯂꯤ ꯁꯣꯝꯗꯅ ꯔꯥꯅꯤ ꯁꯦꯈꯥꯕꯨ ꯃꯥꯒꯤ ꯃꯌꯥꯗ ꯂꯥꯛꯅꯕ ꯀꯧꯔꯤ ꯑꯗꯨꯒ ꯔꯥꯅꯤꯅ ꯁꯦꯈꯥ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯒ ꯎ ꯑꯁꯤꯅ ꯅꯪꯕꯨ ꯁꯤꯀꯥꯔꯅꯤ ꯈꯟꯗꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯎꯁꯤꯅ ꯐꯥꯖꯤꯜꯂꯤꯕ ꯑꯁꯦ ꯊꯥꯗꯣꯔꯛꯄꯒ ꯑꯩ ꯎ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯅꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯁꯛꯇꯤꯅ ꯎ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯁꯦꯈꯥꯅ ꯔꯥꯅꯤꯒꯤ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯄꯒ ꯔꯥꯅꯤꯕꯨ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤ ꯅꯥꯟꯊꯣꯛꯄ ꯍꯧꯔꯛꯂꯤ ꯔꯥꯅꯤꯁꯨ ꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯎ ꯑꯁꯤꯒꯤ ꯃꯔꯥ ꯑꯁꯤꯁꯨ ꯊꯣꯔꯛꯂꯤ ꯁꯦꯈꯥ ꯂꯥꯛꯄ ꯑꯁꯤꯗ ꯔꯥꯅꯤꯅ ꯁꯦꯈꯥꯗ ꯈꯔꯒ ꯆꯪꯁꯤꯜꯂꯛꯄ ꯁꯦꯈꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤ ꯁꯦꯈꯥꯅ ꯆꯪꯁꯤꯜꯂꯛꯄꯒ ꯃꯔꯥ ꯑꯁꯤꯅ ꯁꯦꯈꯥ ꯑꯁꯤꯕꯨ ꯌꯦꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯎ ꯑꯁꯤꯗ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯔꯥꯅꯤꯕꯨꯁꯨ ꯎ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯦ ꯁꯦꯈꯥꯅ ꯔꯥꯅꯤꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯤ ꯔꯥꯅꯤꯅ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯁꯥꯡꯗꯣꯛꯇꯨꯅ ꯁꯦꯈꯥꯒꯤ ꯃꯁꯥꯗ ꯌꯦꯠꯁꯤꯟꯗꯨꯅ ꯁꯦꯈꯥꯕꯨ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤꯗꯒꯤ ꯂꯧꯊꯣꯔꯛꯂꯦ ꯔꯥꯅꯤꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯣꯏꯗꯕ ꯉꯥꯡꯗꯕꯅꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯁꯤꯒꯗꯕꯗꯒꯤ ꯀꯟꯕꯤꯔꯤꯕꯁꯤꯅꯤ ꯁꯦꯈꯥꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯊꯥꯗꯣꯛꯂꯦ ꯑꯗꯨꯅ ꯋꯥꯁꯛ ꯑꯗꯨ ꯄꯥꯡꯊꯣꯛꯎ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯄꯤꯌꯨ ꯔꯥꯅꯤꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯁꯣꯝꯗꯅ ꯔꯣꯀꯤꯅ ꯄꯕꯤꯇ꯭ꯔꯗ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯋꯥꯁꯛꯄ ꯑꯁꯤꯅꯤ ꯉꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯔꯣꯠꯄ ꯋꯥ ꯑꯝꯇ ꯊꯝꯅꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯁꯨ ꯌꯥꯔꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯄꯤꯀꯨ ꯅꯪꯕꯨ ꯀꯅꯥꯝꯇꯅ ꯁꯣꯛꯍꯟꯕ ꯉꯝꯂꯣꯏ ꯑꯩꯅꯁꯨ ꯅꯪꯕꯨ ꯁꯣꯛꯍꯟꯕꯁꯦ ꯄꯥꯝꯗꯦ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯁꯦꯈꯥꯅ ꯍꯧꯖꯤꯛꯃꯛ ꯑꯩ ꯄꯕꯤꯇ꯭ꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯕ ꯄꯥꯝꯃꯤ ꯑꯩꯅ ꯕꯤꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯕꯤꯔ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯍꯥꯛꯄꯨ ꯃꯍꯥꯛꯅ ꯍꯥꯠꯄꯤꯈꯤꯕꯅꯤ ꯃꯍꯥꯛ ꯃꯍꯥꯄꯤꯁꯥꯆꯅꯤ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯃꯍꯥꯛꯅ ꯁꯨꯝꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯕꯤꯇ꯭ꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯊꯨꯡꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯒꯤ ꯕꯤꯔ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ ꯕꯤꯇ꯭ꯔꯅ ꯕꯤꯔꯕꯨ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯕꯤꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯅ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯃꯨꯟꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯥꯟꯇꯤ ꯐꯪꯂꯔꯣꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣꯏ ꯁꯥꯎꯅ ꯍꯥꯏꯔꯤ ꯁꯦꯈꯥꯅ ꯇꯧꯔꯤꯕꯁꯤ ꯔꯥꯅꯤꯅ ꯄꯕꯤꯇ꯭ꯔꯕꯨ ꯍꯥꯠꯍꯟꯗꯨꯅ ꯕꯤꯔꯒꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤꯕꯅꯤ ꯕꯤꯔꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯩ ꯐꯠꯇꯦ ꯑꯃꯇ ꯈꯟꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯔꯥꯅꯤꯕꯨ ꯊꯥꯗꯣꯛꯀꯨꯝꯁꯤ ꯍꯥꯏꯅ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯥꯅꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤꯁꯤꯡꯗ ꯔꯣꯀꯤ ꯑꯃꯗꯤ ꯄꯕꯤꯇ꯭ꯔ ꯌꯥꯝ ꯍꯣꯠ ꯑꯣꯏꯅ ꯗꯥꯟꯁ ꯇꯧꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯛꯁꯤꯟꯅꯅ ꯂꯩꯔꯤꯉꯩ ꯔꯣꯀꯤ ꯑꯃꯗꯤ ꯄꯕꯤꯇ꯭ꯔꯒꯤ ꯔꯨꯝꯗ ꯕꯤꯗ꯭ꯌꯥ ꯑꯁꯤ ꯊꯣꯡ ꯊꯤꯜꯂꯛꯇꯨꯅ ꯆꯪꯂꯛꯂꯤ ꯀꯅꯤꯀꯥꯁꯨ ꯌꯥꯎꯔꯛꯂꯤ ꯕꯤꯗ꯭ꯌꯥꯅ ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯃ ꯊꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯒ ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯗꯤꯋꯥꯂꯤꯁꯨ ꯂꯣꯏꯈ꯭ꯔꯦ
ꯑꯗꯨꯒ ꯕꯌꯥ ꯅꯈꯣꯏ ꯃꯦꯖꯤꯛ ꯇꯧꯅꯕꯒꯤ ꯂꯥꯏꯒ ꯈꯨꯔꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯔꯣꯀꯤꯅ ꯋꯥꯂ ꯏꯂꯂꯤ ꯇꯧꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯊꯥꯟꯕꯅꯤ ꯍꯥꯏꯔꯤ ꯔꯣꯀꯤ ꯍꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯅꯤꯀꯥꯅꯗꯤ ꯈꯪꯂꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯇꯥꯏꯃꯤꯡ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯤ ꯕꯤꯗ꯭ꯌꯥꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯥꯁꯤ ꯇꯥꯏꯃꯤꯡ ꯌꯥꯝ ꯆꯥꯔꯕꯅꯤ ꯅꯥꯁꯛ ꯑꯃꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯤ ꯕꯤꯗ꯭ꯌꯥꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯔꯝꯗ ꯅꯥꯁꯛꯇꯒꯤ ꯋꯥꯔꯤ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯆꯠꯂꯁꯤ ꯁꯟꯖꯤꯕꯤꯌꯥꯁꯨ ꯉꯥꯏꯍꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯀꯅꯤꯀꯥꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯕꯤꯗ꯭ꯌꯥ ꯍꯣꯏꯗ ꯋꯥꯔꯤ ꯂꯤꯔꯤ ꯃꯍꯥꯛꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯐꯥꯕꯒꯤ ꯃꯔꯝꯗ ꯔꯣꯀꯤꯗꯤ ꯔꯣꯃꯥꯟꯁ ꯀꯥꯏꯈꯤꯕꯗꯒꯤ ꯃꯍꯥꯛ ꯏꯟꯇꯔꯦꯁ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯏꯟꯇꯔꯦꯁ ꯂꯩꯕ ꯁꯥꯗꯨꯅ ꯇꯥꯔꯤ ꯑꯗꯨꯒ ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯌꯥꯝꯅ ꯇꯨꯝꯃꯨꯔꯒꯦꯁꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯣꯀꯤꯅ ꯍꯥꯏꯔꯤꯕꯁꯤ ꯕꯤꯗ꯭ꯌꯥꯅ ꯌꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯋꯥꯔꯤꯁꯤ ꯅꯣꯡꯉꯥꯟꯕꯨꯛ ꯂꯤꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯀꯅꯤꯀꯥꯗ ꯋꯥꯔꯤ ꯑꯃꯒ ꯂꯤꯌꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯣꯀꯤ ꯑꯃꯗꯤ ꯄꯕꯤꯇ꯭ꯔ ꯎꯄꯥꯏ ꯂꯩꯇꯅ ꯃꯐꯝ ꯑꯁꯤꯗ ꯔꯣꯃꯥꯟꯁ ꯇꯧꯔꯤꯕꯁꯤ ꯀꯅꯤꯀꯥꯅ ꯈꯪꯂꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯤ ꯍꯌꯦꯡ ꯃꯈꯥ ꯇꯥꯔꯁꯤ ꯍꯥꯏꯔꯤ ꯕꯤꯗ꯭ꯌꯥꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤ ꯀꯅꯤꯀꯥꯅ ꯅꯈꯣꯏꯕꯨ ꯇꯨꯝꯅꯤꯡꯈꯤꯕꯔꯣ ꯁꯟꯆꯤꯅ ꯅꯠꯇꯦ ꯃꯥꯁꯤ ꯑꯩꯈꯣꯏ ꯇꯨꯝꯅꯤꯡꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯤ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯕꯤꯌꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯣꯀꯤ ꯑꯃꯗꯤ ꯄꯕꯤꯇ꯭ꯔꯅ ꯑꯣꯏꯗꯕ ꯉꯥꯡꯁꯤꯟꯅꯗꯨꯅ ꯒꯤꯖꯔꯒꯤ ꯕꯇꯝ ꯑꯗꯣ ꯑꯣꯟ ꯇꯧꯔꯝꯂꯦ ꯑꯗꯨꯅ ꯑꯝꯇ ꯃꯨꯊꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯌꯥꯝꯅ ꯐꯥꯎꯕ ꯔꯣꯀꯤ ꯑꯁꯤ ꯈꯥꯝꯕ ꯌꯥꯍꯧꯗ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯐꯦꯃꯤꯂꯤ ꯑꯁꯤ ꯄꯨꯟꯅ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯤ ꯕꯤꯗ꯭ꯌꯥ ꯑꯃꯁꯨꯡ ꯁꯟꯆꯤꯁꯨ ꯂꯥꯛꯂꯤ ꯃꯃꯥꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯁꯤꯔꯦꯟ ꯌꯦꯡꯂꯨꯔꯕ꯭ꯔꯥ ꯍꯪꯉꯤ ꯁꯟꯆꯤꯅ ꯌꯦꯡꯕ ꯅꯠꯇꯦ ꯉꯔꯥꯡ ꯃꯥꯁꯤꯒꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯥꯔꯨꯕꯅꯤ ꯍꯥꯏꯔꯤ ꯕꯤꯗ꯭ꯌꯥꯅ ꯑꯩꯉꯣꯟꯗ ꯀꯤꯔꯝꯕ ꯀꯌꯥꯁꯨ ꯐꯈ꯭ꯔꯦ ꯑꯩꯒꯤ ꯊꯥꯡ ꯑꯁꯤꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯄꯤꯁꯥꯁꯤꯡꯗ ꯊꯦꯡꯕꯗ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯔꯣꯀꯤ ꯑꯃꯗꯤ ꯄꯕꯤꯇ꯭ꯔ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯕꯤꯇ꯭ꯔꯅ ꯔꯣꯀꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯎꯗꯨꯅ ꯃꯔꯩ ꯌꯦꯜꯂꯛꯀꯅꯨ ꯍꯥꯏꯔꯤ ꯔꯣꯀꯤꯅ ꯑꯩꯅ ꯀꯗꯥꯏꯗ ꯇꯧꯔꯤꯕ ꯅꯪꯅ ꯍꯥꯟꯅ ꯍꯧꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯩ ꯇꯧꯅꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯔꯣꯏꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯒ ꯅꯣꯛꯃꯤꯟꯅꯔꯤ ꯁꯣꯝꯗꯅ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗ ꯔꯥꯅꯤꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯂꯥ ꯑꯃꯗ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯩ ꯆꯥꯍꯜꯂꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯣꯇꯣ ꯑꯃꯁꯨ ꯂꯩꯔꯤ ꯐꯣꯇꯣ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯨ ꯎꯠꯇꯦ ꯔꯥꯅꯤꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯥꯟꯊꯣꯛꯂꯦ ꯄꯕꯤꯇ꯭ꯔ ꯑꯩꯅ ꯍꯧꯖꯤꯛ ꯇꯝꯊꯤꯔꯕ ꯒꯦꯝ ꯑꯃ ꯍꯧꯔꯛꯂꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯂꯣꯏ ꯍꯧꯒꯠꯂꯣ ꯑꯒꯅꯤ ꯕꯦꯇꯥꯜ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝ ꯑꯒꯅꯤ ꯕꯦꯇꯥꯜ ꯍꯥꯏꯔꯤꯕꯁꯤ ꯖꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯕꯅꯤ ꯔꯥꯅꯤꯅ ꯖꯨꯝꯕꯤꯕꯨ ꯀꯧꯊꯣꯛꯅꯕ ꯇꯧꯔꯤꯕꯅꯤ ꯔꯥꯅꯤꯅ ꯖꯨꯝꯕꯤꯕꯨ ꯀꯧꯊꯣꯛꯅꯕ ꯇꯧꯔꯝꯂꯒ ꯏꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊꯅꯥꯗꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ